Hoji Delhi 14 CSO amadi koi ga lakminaba koi luploi singai tare ko koi Kabu Union Com Union amadi koi rongmai chinau sing loine na koi Meitei Pangal gi chinau singa atopa koi gi naknaba lup sing hai tare koi myam lakminaga nahan dagi koi sida leijabasi ngarangan dagi unakhalakda koi Home Ministry gi official sing unare Home Ministry official sing unabada koi gi census ye thokaba matungi kari procedure kamai tauba aduga koi gi foreigner hadi original Indian khandokpagi process ida NRC na kyam effective oina tawrakani or foreigner act na kamai tauba haiba details ida koi nahan MHA gi official singa koi pung ani mu phaminaraga detail discussion tawraba matungda ngasi se amu koi je ngasi se Kiren Rijiju Union Parliamentary Affairs Minister ga koi phaminaduna like 30 minutes kumba koi wari sanajare hariba wari sida mahak nasu adum koi gi Manipur gi issue si yamna critical oiba issue ni aduga koi lakminaiba phurup sing sigi wa mahak na tabira kanda Union Home Minister ga thu matamda decision ama launaba kana honari haibagi mana pawdam ama thambirei loinena akoina mongonda thamjagi basi census si yaithokpiro matungda miyamna pamiba NRC implement tawbinaba NRC update tawbinaba haijab tare update tawbinaba procedure do chathabiraga Manipur da foreigner mayam ama haibdi original Indian citizen khandokpa lei loidri fawa delimitation je freeze tawraga thamnaba wari sanabani loinena koi ngasi gi numisida foreign evening da koi BJP gi president haibtare Nitin Navin amadi atopa BJP gi maru oibo official singa phaminanaba pung 5 ga minute 35 da koi thorang tawduna leijari aduna Manipur miyamna bangbireba mateng amadi Manipur miyamgi honamal bu mai paknaba honabada akoina su somda akoi political amadi diplomatic dialogue singse tawduna athu matamda miyamgi apamba phangnaba honamina se na sumaina thamjage